ꯀꯟꯕꯤ ꯍꯩꯕ ꯊꯧꯖꯥꯜ ꯍꯩꯕ ꯑꯜꯂꯥꯍꯒꯤ ꯃꯤꯡꯗ ꯍꯧꯖꯔꯤ꯫ 15 ꯁꯨꯕ ꯑꯌꯥꯠ꯫ ꯍꯔꯥꯎ ꯄꯥꯎ ꯄꯤꯌꯨ ꯊꯥꯖꯕꯁꯤꯡ ꯑꯃꯁꯨꯡ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯤꯡꯗ, ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯐꯪꯖꯔꯒꯗꯕꯅꯤ ꯍꯩꯀꯣꯜꯁꯤꯡ ꯃꯈꯣꯏꯗꯨꯒꯤ ꯃꯈꯥꯗ ꯇꯨꯔꯦꯜꯁꯤꯡ ꯆꯦꯟꯕ, ꯃꯈꯣꯏꯗ ꯄꯤꯕꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯐꯝꯗꯨꯒꯤ ꯍꯩ ꯔꯥꯁꯤꯡ ꯆꯤꯟꯖꯥꯛ ꯑꯣꯏꯅ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯤꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ, ꯃꯈꯣꯏꯗ ꯄꯤꯕꯤꯕꯅꯤ ꯃꯗꯨ ꯃꯁꯛ ꯃꯇꯧ ꯃꯥꯟꯅꯅ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ ꯐꯪꯖꯒꯅꯤ ꯁꯦꯡꯗꯣꯛꯂꯕ ꯂꯣꯏꯅꯕꯤꯁꯤꯡ, ꯃꯈꯣꯏ ꯃꯇꯝꯗꯨꯗ ꯂꯩꯖꯔꯒꯗꯕꯅꯤ ꯂꯣꯝꯕ ꯅꯥꯏꯗꯅ꯫ 16 ꯁꯨꯕ ꯑꯌꯥꯠ꯫ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯅ ꯍꯪꯒꯣꯏꯕ ꯂꯩꯇꯦ ꯄ꯭ꯔꯃꯥꯟ ꯇꯧꯕꯗ, ꯀꯥꯡ ꯑꯃ ꯄꯟꯗꯨꯅ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯊꯛ ꯅꯠꯇ꯭ꯔꯒ ꯃꯈꯥ ꯇꯥꯕ ꯖꯤꯕ ꯑꯃ ꯄꯟꯗꯨꯅ꯫ ꯊꯥꯖꯕꯁꯤꯡꯒꯤꯗꯤ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯁꯤ ꯑꯆꯨꯝꯕ ꯑꯗꯨꯃꯛꯅꯤ, ꯃꯈꯣꯏꯒꯤ ꯃꯄꯨꯗꯒꯤ ꯂꯥꯛꯄ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏ, ꯀꯔꯤ ꯈꯪꯍꯟꯅꯤꯡꯂꯤꯕꯅꯣ ꯑꯜꯂꯥꯍꯅ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟꯁꯤꯅ? ꯃꯥꯅ ꯂꯝꯐꯩꯅꯍꯜꯂꯤ ꯃꯁꯤꯒꯤ ꯄꯥꯝꯕꯩꯅ ꯀꯌꯥ ꯑꯃꯕꯨ, ꯑꯗꯨꯒ ꯂꯝꯖꯤꯡꯕꯤ ꯃꯁꯤꯒꯤ ꯄꯥꯝꯕꯩꯅ ꯀꯌꯥ ꯑꯃꯕꯨ, ꯑꯗꯨꯕꯨ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯂꯝꯐꯩꯅꯍꯟꯕꯤꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯄꯥꯝꯕꯩꯅ ꯁꯨꯞꯅꯒꯤ ꯁꯤꯡꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡꯗꯨ ꯅꯠꯇꯅ꯫